No NRC, no census haibigi wakalonda JFD ki pungni funipan ki general strike manung the Central Agriculture of University kauda exam pangthok lamba thingna bade roi semba punba mera paibi luf amari roi semba youth development club ani na university ki makok thongba singda haibaga loindana exam Yeithok-Hankhre hairi hiram asiga mari laindana iroi semba youth development club ki general secretary Ronald Mandingbam na hai lamda masal laiminari basing isa isa gi furup khaktagi nataba aikoi amatani haiba wakalonda ngasigi JFD na taliba lamdam asida NRC hana tawraba matung census tawgadabani haibasida ikoi amatoina saruk yafam thoi hauji hingliba punchi mahing asida hingba tarabadi lamdam asidagi yelhomi sing nongmadi mitop singna pankiba lamdam ama oikigani maram aduna hauji JFT na changsiliba khongjung asida ikoi amatoina saruk yaminasi haina phongdoki Hongaruba Litana, Hogi, Hiroshima Youth Development Club, Amadi, Hiroshima Punba, Marapabigi, Saitigisu, Zedina, Sansalak Pokong Kudimakta, Mapung Pada, Sarugazari. Thank you. Akoina, Narang se, Ahanba, Oina, Mogi Opiski, Akoina, Adum Satan Gre, Adumoko, Hogi, Hiroshima, EYDCG, Zurik Disandala, Maranda, Makogi, Sigi, Mogi exam Bangto Ome, Akoina Sangmatamda, Adumakpo, Akoi, Pumlamak citizen Matani Kalaga, Haiba, Makogi exam Madu, Akoi EYDC Club amadi Hiroshima Punma Mera Paibi Anina Highway exam adu ngasigi oina postpone tawhangre.